Kurumzari, ISTV Manipuri Pau Meeting Tabire Punamapu Taram Oksay, Nasig Marui Bapauda, Tangwiban Sinam Lekai de Leba, Sabio School da Ngarang Mahiro Nipal Watarakre. Pau Sandokna Pizari. Tangwiban Sinam Lekai de Leba, Sabio Higher Secondary School da Ngarang Mahiro Nipan Watarakre. Second period Chatharingaida Mahiroi Singadu Wantarakibani, Makoi Nipal ma class 9 gi Mahiroi Ngaktani, Makoi Nipal gi Manungda Nupi Mahiroi Taruk Yauri, Mahiroi Nupi Amadi Hazik Lampelda Laiba Private Hospital Amada Laikanari, School Asi Class Master Amana Fongdorapada, School Sariba Mapamasi Laipam Kanba Natragana Masamasagi Anabagi problem Laibadegi, Oigani Haiba Wafam Tamlaki. Class 9 Manungda Ukoi Satra, Ram Pambada. Moi marakta phamina bada minin duna masal sokthar podagi wanthar podagi tawu oigani habuse na adamai sum khan ado mase pure sidagi mai bada pure mase blagi tingi oigani na koina hai bada ming sing na hainara podagi phare tudi mai bada yengala sena mai ba hai basna ka thin leba ma kala hai basida mihun si yeng madun ma kala masamang na blagi tingi problem de mo la ite aduna blagi mihun mo de phangde ado to podi yeng bi hai basida doctor pusule Doctor Doctor na iwa pay ni hai magi seba to sangu bai da Valentina gi seba to ma loiner ba theng no sing su ma do no son na nei khange aduna pakhat ki ba thugat ki ba tension mayam na idi mathang wan ra ko nei khale adu ji ki ni pa ma sa mo wan thai hari si su ta seng na ma heart ki problem di lai rame Hospital da Laikanari bi Mahiroi Amagi Mamana Fungdorpada Mahaki Machanu PSC Hana Masada Anaba Amata Leiba Miwinati Hairi Amarumda Ngarang Tokiba Taudogasi Matangda Naharo Laishimba Club Tangway Bangi President Pratapna Luchingba Mute Kangbu Amana Satuna Yangsin Kre School Lady Bamapamasti Hana Lifeum Kali Haina Lekai Mui Singna Haina Bamapamni Maramastina Mapamasti Laishang Amasta Haning Bagi Apamba President Pratapna Fungdoki Masida Lighting Gisu mayamna halamachina thazaboi matungina masil laising ama sahan ba pamadagi mahumsida lakne aduga hojiki akoibagi film si kyam thina lunana thalai gi habdu mayam yengire adu khara mot pa jaga su lemu yaure aduna masi sabsana athu matamda akoi naw lesing club na civil school da akan instruction ni loina na akoi masi to hanna bakoi kana athu honarane Ngasi ayuk pung mga tabada Moirangkhom Sawai Jam Leirakta Leiba SSB da thabak toraba Laishram Modumungol Koba Mioi amagi yumgi nakalda boma mapokhai khre thodok aduda mi amata asok apan yaukhide yum manungda khamduna thamba eco sports gari ama mingsel kaikhi Hana pangthokani toramba Manipur Police ki nupa constable launabagi baiba bose test lakleba September gi tang 19 dagi ahanba Manipur Rifles ki complex da hauragani Ukhul district ki oina September gi tang 19 dagina 18 Sandel district ki oina October gi tang ama amasung ani Tamenung district ki October gi tang 3 dagina mari phawba Churachandpur district ki October gi tang 5 dagina 3 phawba Senapati district ki oina October gi tang 9 dagi 13 Bisnupur district ki October gi tang 12 dagina 13 Imphal East district ki Ziribam yauna October gi tang 15 dagi 13 amadi October gi tang 10 pangthokani Thobal district ki oina Suganu yauna October gi tang 19 dagina 13 phawba amadi Imphal West ki oina October gi tang 19 dagina 13 phawba pangthokani lemhauba candidate singina November gi tang amada pangthokani Candidate Singna admit card original educational certificate amadi mari leinaba che chang sing puraknaba recruitment board ki chairman Rajesh Yamna khangalagli Marakhan natin ba bre matang lozari Irujo Coaching Institute ki CBSE XA2 class 8-9-10 ki admission hojari classes starting from 5th October Irujo na mayam dagi khitnaba amasung khudong chaba singdi workbook amagi form da question mayam nainaba slide amasung animation galoina natakpa student assessment 15 days revision amasung satra singi request special classes na chungba thamjari akupa marol gidamakta contact tobiu Irujo Coaching Institute kaisampa thokchom lekai behind Bego Hotel I'm ready. Telero. Editor ka late. Some say uzik pati perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsilk perfectly straight with straight lock technology maramdi. Some kankraba matung dasu align straight oina laina bagidama. Wow. Uzik su straight oirina. Straight and gorgeous. Sunsilk perfect straight lock tobiu rock tobiu. Adung kari gumba awaba sing asi mayung naba thoklaba. Maroi marang yamna yawba chunjak chaba. Mapal da tuina chaba. Liver da akaiba laklaba natraga. Liver gi mapangan chontharak
ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ हंदक थांगमैबनगी एमएलए लोकल एरिया डेवलपमेंट फंड की मतंगदा ब्लॉक कांग्रेस आइना वर्कर खरदा इंसिंदुना फंड मियामदा सिनदी हाइजिन हनबा अदुगा प्रमाण दिपिबा ngamdaba asida एकोइदसु अरानबा थबक सिंग असि तोहलक्त्रिङैदा ngasiदगी कांग्रेस आइदगी तोकचेरगा एकोइ ताकदोदा यावजरे लोइनना थांगमैबनदा ताकदोना प्रोजेक्ट तोगवा मियामगीदमक्ता खनबा कैंडिडेट श्री कुमुक्चम जॉय किशन सिंहदा सौगतचरे फोंगदोकचरिबा सिंह नावरेम गोवर्धन सिंह खोइसनाम थेथौकिप सलाम सज्जित कुमार अमदी सलाम शांतिबला World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. For free OPD, consult Dr. L. Sham Kishore for non-operative closure of hole in heart, RF ablation and coronary angioplasty possibility. Hurry for advance booking to avoid disappointment. Also, free charge or BP your family. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna yingjagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Admissions going on for GNM course at Shija Academy of Nursing. Facilities include practical clinical exposure at Shija hospitals, hostel with amenities, award systems, extracurricular activities, campus interviews, etc. For details, please contact Shija Academy of Nursing. CSC Manipur at Brajalan Institute of Sciences High School Mairangkhom. Admission opening is going on. Mahusagum handaksu CSC Manipur na class 10 science 12 science amade council amasung AI SSSE gi final exam gi damakta subject suna nainabagi class sing evening the best 9 na huzare. Unit wise test pangthok jagani amasung probable question answer amade suggestion sing nainagani. Ngasima contact tawiyo CSC Manipur Brajalan Institute of Sciences High School Mairangkhom. Imphal is West Amasung Bisnupur District Oina laptop amadi LCD TV loan lobi khudong chao bijari laptop amadi LCD TV pambi musingna apikwa interest da amadi athumatam da lobi yagani pambi musingna unabiu Imphal Finance Cooperative Trap and Credit Society Limited Head Office Moirangkhom Loglaubung Branch Office Pauna International Market Bisnupur Bazar Bisnupur Lengshin Birao Sarma Opticals BT Road Imphal na anoba chahi 2015 changlakpagi special offer pijabaga loinana hawdok chare lens khaktamak laigadaba scheme masi pambibasingna isagi mitka chanaba fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengshin birau Sarma Opticals opposite Johnson School BT Road Imphal. Combined tutorials for CBSE, the largest CBSE tutorial center in Manipur. Admission open for second session. Class 11 and 12 CBSE 5 months foundation course. Special arrangement for class 12 private candidates only. Class started on 7th September. Class 9 and 10 CBSE SC2 3 months course. Class starting from 5th October. Van service hostel available for boys and girls. For details, contact Combined Tutorial Office or Golden Moirang Narmachin Bus Parking Imphal. Maroi bapaw amuka na pizari. Thangmiban sinam lekay de laiba Stavio School da ngarang mahiroi nipal wan tharakre. Miding tabiri ba punma po amuka na khurumza.